Manipur Leingakna Handak Nipan Suba Waqf Board ki member Haplakpda non-Muslim Mioi ani HAPCHILLAKPA YAROI Manipur Leingakki order ADUBU ATHUBDA cancel TOUGADBANI HAINA NGASI LILONG United Club na SINDUNA MIYAMGI KHONGCHAT ama CHATKHRE Mioi lising kayana saru yaduna chatkiba khongchat aduda LILONG usoipopidagi hauraga LILONG bazar fawba chatki Waqf Board ta non-Muslim HAPCHILLAKPA YAROI Waqf Board tagi non-Muslim lauthokadabani Waqf Board aikhoigi ni haibana chingba thaba placard sing sizinaki bagalwenana kholau kaya su lauki LUC gi convener Sajad Buya Mayumna Fongdokhibada haukiba ing kumja lising ani kungamanga da lebak asida paliba BJP Leingak Puthokiba Waqf Amendment Act adu leibak asigi secularism amadi freedom of religious adu singnabani chatnaba yaroi haina leibak sin batungna ihau hauki adu leibak asida paliba BJP Leingak asina subnam sason unconstitutional oiba mawongda namfuda chatna hananaba hotnarakpadagi Mioi kayana Supreme Court ta petitioner kayada wakatuna hauzik court leiribani adubu Supreme Court ki aroiba decision lauthokringai talagasida leibak asigi Manipur Leingakna Handak Waqf Board ki member hapada atopa state amatada su chanadriba adu Manipur da ahan boina non-Muslim HAPCHILLAKPA si lamdam asigi Meitei Pangal singi ihul khangdaba subnam sasan tawbani haina laudaba ngamloi masi yamna laibak thibani Manipur Leingakna Meitei Pangal singi ihul khangna Waqf Board ki member hapliba si athubda review tawbiduna non-Muslim lokthokadabani Karigumba Manipur Leingakna subnam sasun taunaba honaraklabadi madugi afaba fal fangloi Waqf Board ki chairman amadi member oina khalaklaba singasu miyamgi apamba asida sawatkedabani Karigumba miyamgi ihul khangdana ona tainabada thabak tawraklabadi maduda thorokpa afafatagi daita sing masa na pujagadabani haiki Waqf Amendment Act se masigi mayokta kendraba musalman miyam India pumbada tongan state kada ihau kaya tauraga koi penda bi khalau kaya matangdul lauki amadi paliba BJP lead government asida adugumba akoge in secularism da challenge toba one sided oiba sunam sasanda nampuda force assimilate taunabagi da makka wana padumba unconstitutional oiba koi thawong kaya do madu yaning di haibagi madumba khalau kaya lauduna state ta rang horokiba adugumna koi Manipur da so achoba ihau kaya tawduna lakiba adubo madugumba mayamduda government of India na tabi dabdagi koi Supreme Court of India da ton ba petitioner kaya na challenge kaya tawraga leiriba amadi Supreme Court ki order haidokna hauji pending da leiriba tangka ka sida Manipur da hauji koi gi Nipan Suba Waqf Board Manipur gi selection da umatam da board members sing da koi gi unconstitutional oiba mongdane haiduna ko na pender na leigrabam akoigi kano do chanaba yaroi na haigiba akoigi kano umit ekse masigi apply tawsila kanda non muslim members sing yausilapa masimat akoigi purup pangan kunai Manipur da leiba pangan lak ahum se masigi akoigi hak khongoi na bane amade pangan sing sentiment khangdana state government na India gi tongan mafam sing da janatringai sim talaga sida boba Manipur da hana chanar paisa masi ekoi Manipur khunai gi damakta masi am laibak thibne maduna maram orkanda masi hojikso paliba ekoi gi BJP government asina state amadi India gi central gi government asina immediately hojikmak ekoi gi review tawidna ekoi gi non muslim ani ase ekoi longthok pyo aduga karigumma masi gi ekoi gi miyam gi kholaw asi tasinu sinadana laisilakba amade ekoi gi napuda chan hanabu honabu tarade madugi fazadaba consequence to ekoi fazadaba kayama lakane ai wapam se ai media ku thangda ai thamjaninge loinana asugumba ekoi gi asugumba non muslim sing ekoi gi yausila pusina maram orakanda madugi charang na thoktana madu yaningda bagi kholau kaya lauriba talaga sida ekoi gi kana gumba BJP gi kalikata sing adage government sigi magi masum jaba Mioi kharana Mioi kutu garana masibu namthanaba tugainaba tongan makamen piriba mayamado maduso ekoi kudakte lekodabne nataba taragade maduso ekoi gi chapchaba paratam bibagi tangka adu ekoi lakane hai wapun siamga ai thamjaninge loinana ekoi gi hojike langthoibo Nipan Suba Waqf Board Manipur ase masi langthokpa matamda madugi chairman natraga ekoi gi laiba board member sing ase masige mayokta ekoi lepa kai gum am huleke ekoi gi only da non muslim sing ado
madu longthokpiyo haibneaba aduna maram oirkanda aikoina talibu demand adu phangnabu hono matamda wapu board ki nipan suba board member khanbada yaukhraba member amadi chairman asu masidai sidai koi sorjok pina mathau tai loinana manipur gi leiriba assembly constituency humbusi gi manungda muslim mla ahum yaurise moi ki so sabjaba right to freedom of religion gi sabjaba han bok leinawi gi damakta moi MLA sing adu gi so sabjaba khirep sing akoi laukthok kadam ai wa punse kasi media ki thang dai thamjage aduga akoi gi sigi asumba relay asi hairiba non muslim hapchilakpa sigi mayota lilong soipok pidagi lilong bazar siboba miyam gi oiba hongnaru naidana mayam pun maksi thora kanda mioi lising kaya la ekoi hongnaru naidana thora kanda yaning da bai kholau lauri bse masigi ihul amadi manipur da leiriba paman la hungi ihul sentiment khangna manipur government na lapala kan haibe gi apse pathaja ba thamya wa